Image Paodam yang tabiri basungbo Yumnam Anuradha Devina ikonona kurumzari. Housing Maroiba Pauda. Si Ministers COVID-19 Relief Fund da aiba ibi signal pala kamagi sampam dan tokre. Miyam da chana thanga ba portai leptana yanthongnari. Loinana April thagi NFSA gi chain 31 Thawala Assembly constituency gi oinadi yanthokpidre haina club mari gi magede gi pungdoragli. Housing Pausanona Pizari. Union of Association of Manipur Writers na Kanglaipa Aiba Singh WhatsApp group ka kusamnaraga Manipur da COVID-19 thengnana bagidamagta Manipur lengangna lokhaliba thabak thorom singda mateng oinana bagidamagta komsinjaba salgi tengbang lupa lakh ama Chief Minister COVID-19 Relief Fund da hapsinna bagidamagta ngasi ayupung mapan taba matamda Health and Family Welfare Minister Langpolapam Zainta Kumar Singhada kusina bagi thoramda minister na haikibada Yamna nungaiba mikob amani ngasese maramde chumna lairik iduna ta leizaba lairik iba khaktane ataida thoina yabjadabane haina khanduna adumak leizaba manipurda leiriba tonga tongamba iba aibesing mayamna punsilaga semleba Union of Association of Manipur Writers hariba apex body asina COVID-19 hariba miyoiba kunai asibu signariba virus asidage ngakthongna bagidamakta hangduk seriba Chief Minister COVID-19 Relief Fund lupa lakh ama tengbang bibirak pasimak aheki maikaidage amadi Honorable Chief Minister ge maikaidage taramna OA handagi asigumba awa ana taraba tanja asimakta natana makha tarakpa leifak ke awa ana tarakpa matamda su aiba aibi singna mateng pangningba wakalon ase adumak phaubiyo haina Health and Family Welfare Minister Langpolapam Zainta Kumar Singhana pondokre Associations of Manipur Writers haidana maming thonba apex body sina angam makagi changda miyoi khunai se sibu singal gokil virus se masi dagi miyoi khunai je kanno honabada honorable Chief Minister gi leiru makalki magi relief fund da mating pangam traina hadagi adai wakan khambi dagi me kung simi dagi asmeyam dagi khajana daga masi pala ama adu honorable Chief Minister da mating pamba si relief fund pin honaba nai je ai teraptagi su sarkai teraptai su honorable Chief Minister ki teraptagi su sung mating pina appreciate tauji adu masi leptana madu handaki occasion si katna tana makata bada su akoi ki writers na puchen chawul na angamba any akoi ki disaster any akoi natural calamities la pada su leptana tum teng pang no gi akala tum phaupiyo adana ai Union ke Joint Secretary Amp Uttam Kumar Singha Kanglipa ki Aiba Singh WhatsApp group ke Aminsu Oiriba Union ke Publicity Secretary Okendro Kundongbam Union ke members su Oiriba Laikol ke President Katrimayum Subadani Devi amadi Patriotic Writers Forum Manipur ke member as Premlata Devina Tengbangadu Health and Family Welfare Minister Langpolapam Zainta Kumar Singhada Tek oina kusina ke Leba pumbada lockdown lauthoki bana maram oiraga awaba amati khudong sadaba mayong nariba Manipur ge mapanda leiriba state asagi miyoi khudimaki account da Chief Minister COVID-19 Relief Fund ge lapalising ani handaba lengangna ware block kre hairi pausina hai lockdown na maram oiduna khudong sadaba mayong nariba lamdam asagi miyoi singda kharadang oirabasu mateng oina ba haiduna khongtang asi lokhapne khongtang asigi akupa Warol amati matokaram nama panda leiriba miyoi singna masigi kanaba ase phangadage haibado lengangna numit kharenigi mamangda launch tawkiba www.tengbang.in da changduna yengba yagani hairi Nakalamaramda Manipur ge mapanda lekraba lamdam asigi miyamna hojik oragliba phibam asida pakhatpagi matau tade ingna leiduna leina asiga lantheng nanaba honaba changi haina Chief Minister and Bidena mapanda leiriba miyamda appeal tawragli Chief Minister gi Sothari Basing Tengbang CMST giver allowance to the person with disability ge fund direct benefit transfer ge khutang da thadokre haina ngasi social welfare minister Srimati Namsa Kibzena lauthokre
थादोक्लिबा फंड असी जून लिसिंगनी तरामापनदगी जनवरी लिसिंगनी कुनगी सेंफमनी अपनबा बेनिफिशियरी लिसिंग मरी चनिपान हुम्बुद्रा मापन बेनिफिशियरी मसा मसा के बैंक अकाउंट की फंगलगनी COVID-19 पेंडेमिक तगे सेक्शन बा हाइबे सिंगना खुदिमकी मरुइबा ओइबना बेनिफिशियरी सिंगना बैंक सिंगना नत्रगा ATM सिंगदा सेल लौथोपा सोशल डिस्टेंसिंग ngang लौथोपियो हाइना नेमसा किबजेना अपील तौरगले COVID-19 लाइना संदरकपदगी कर्फ्यू अमदी लॉकडाउन चथरिबा असिदा वारबा प्रजा सिंगना नोमगी चंगत्रबा यादबा पोलम सिंग येनबगी थबंग असिसु मखा चथरि कक्संग म्युनिसिपल काउंसिल के वार्ड नंबर 12 के काउंसिलर सु ओइरिबा काउंसिल असिगे चेयरपर्सन एंड संजय कुमारना वार्ड असिना कोनबा एरिया द लेरिबा इमुंग अमममदा टिलौ अलु तुम लेमना यंथोक्रे पोलम सिंग असि MLA ना होलसेल रेटा मियामदा फंगनबा लौथरकपदगी चेयरपर्सन एंड संजय कुमारना माहके माइकैदगी सेंड पुथोलगा मियामदा लेमना फंगंखिबनि हाइरि ngasiगी chanaba potchai yanthopagi matangda and संजय कुमारना हाइ लॉकडाउन असी थमजिलकपा ngasi नुमित तरागा निथोइनी हुंदोइनी सुजिलाबनिना मयामसी खमथेंना वारनरे अदुना हाना फंगंबा इसेंशियल ओइबा आइटम चाना थकनबा पोलमसिंग अदुसु स्टेट की ओइना नुमित तरेटनिगी थमजिलकपनिना इमुंगी खजिक्तंग ओरबसु मतेंग ओइनबा हाइदना ngasi अखोइना तिलहौ अदगी आलू अमदी थुम हारिबा आइटम सिंग असे अखोइना युमथों खुदिमक्ता फ्रीदा फंगनबा वार्ड नंबर 12 की ओइना ngamba thakto होनजरी ngasi Thawal Forest Division amade Kaksang Range के स्टाफ सिंगना COVID-19 के लॉकडाउन ना अवाबतारबा Kaksang सुमनांगदा लेबा बैकवर्ड्स डेवलपमेंट सर्विसेज ना चलाइबा नुपी मसा संगीता ओइबा ऑर्फन होमदा 10 किलोग्राम चामा हवाई केजी तारा आलू केजी निपान थों केजी निपान मार्क्स गुन तेंबang क्रे ngasi seng yenthopaka mari leinana and monan maite range forest officer na hai malemda lanjau ani solisang machama pantara mari amadi solisang machama pand kuntra mapanda thokre hari balanjau ani dudi mioiba masenta marakta songnakiba lalni adubo ngasigi COVID-19 haina khangnaba tamthiraba novel coronavirus ke lan asidi mioibana ohum subal lanjau amagum lantengnarare lan asida ngasi paubada malemgi mioi lak tarahumdoi lising yankai chahunga yankai taret nahan kre aduga mioi lising humbudra mari chanipanga humbutarukna sen kre amade laibak phabadagi mioi lakani lising marputareka chambre marphuma thoi gi thawai de kalhore india ge oina ngasi paubada mioi lising mariga chahumga nipurom nahanbada mioi chamaga contractor sen kre amade mioi chahunga kuntarukna phan kre ngasi mak mioi marifuge kes laktuna leibak sida asoba singnaba ma oheli aikoina tengnariba mioi bakunai amadi novel coronavirus ke landa asibo maipake harabadi sarkana piriba niyam singha haibadi stay home amadi social distancing na chingba aikoi khudimana ngangna satpatabani adubu sadabadi yada supam nompam de leita praja sing yamna wanaraba matam sida amana amadgi mateng pangpham thoi awaba singi marakta suba chatpang amjataba maru oina orphan home asida leiriba angang singi awaba yengjaduna ngasigi chengkha hawaina chingba pibage thabak se pangthok sabani haina and munan maitaina makatana phondokhi Tengnariba lana si maipak ke hairabade lengang na thamliba stay home amadi social distancing ngangnaba aikoi ke akoi bada leiriba kana lejatraba awa ana taraba singbo khanbiduna mateng pangbi gadabane aina section jabana kunai sibo kangadoribane khanbiduna aikoina stay home amadi social distancing ngangna salesi haina en munan maitina appeal tawki ngasigi seng hawaina chingba yenthopagi tharambatuda MD Salau Deputy Ranger BO Palel MD Aslam Khan Deputy Ranger BO Wangulamkai amade Enter Brosen Singh BO Waikhonga loinana staff kya suya okay government piriba home stay aikogi social distancing ngakna bohona baganda aikoina awaba singchi udaba targadi aikoi isana niu ngaktabadi aikoi isa makna leina si sandukna bimsa oirakani na khanjadana aikoina tawdaba yadi hedana tawjabani aduna aikoi khudimakpana aikoi gi anakpada leiba aikoina uba laire leita singa du mating pangum thui haibasi aikoi su logjai aduna aikoi punong mating pangminasi covid mai thi pc aikoi miyo bijati na mai pakum thui haibasi mayam dei thamjaki Amaromdai India Pumbada
chathariba lockdown asina maram boiduna awaba taraba imuk singda nongmada changba chana thanaba polam singen thokre ngasi 33/25 polling station hairokta youth congress hairoke thomi singna masa masa ge leijaba paisa khainaduna lockdown asina awaba taraba polling station asida leiriba yumthong chahumda nomada sangba thau thumpa alu kobina chingba yenthoke ngasi pochai yenthopage program phaduda gamena piriba chana kanglon social distance fazana maintain tawki hairi ngasi moinar bond development club kasar assam na chinduna khuna asida assam sarkar dage matik saba polam piraktaba aduda lairaba praja singge awaba kharadang ko oirabasu koknaba cheng hawai hangam thau thumpa alune singba club asina miyam da yanthokre Livestream Cited ex-secretary Amsuna Haikibada COVID-19 amaram oiduna awaba oiraba matamasida Moinarbont Development Club Kasar Assamna Chana Thangnaba Polam Singh ase yentuk sabani haiki Housing mayamna mipainariba coronavirus COVID-19 ga mari laina najiribam da leiriba Lairimpi Laikai apunba nupi Marub Kalinagarna mayamgi mateng oinanaba haiduna ngasi yumthong kudingda amadi Lairaba imung singda alu hawai thau tilho thumna chingba yathokre masigi matangda lairimbi laikai apunba nupi marob general secretary as memcha debina asumna phongdorake aikhoina leijariba asi mayam laikai asida leiriba singi yum khudimaktagi nupi mayam asi punna semjaba lairimbi laikai apunba nupi marob haiba organization amane handaki tamthiraba COVID-19 lainage awaba phibam asi lakpasida aikhoige nupi maruke site ge phanda kharadang leizaba asi yengzaraka aikhoige nupi maruke member singna khudimakta angamba hawai thau thum khara yenthokse haina lepsabani aikhoige sempam asi yamdabadage aikhoibu nungsijaba kharana donation ta hapiraga ngasige polam singa si lekai asige imong singda yenthosabani haina phondokhe ꯑꯩꯈꯣꯏꯒꯤ ꯖꯦꯜꯂꯤꯕ ꯑꯁꯤꯗ ꯌꯥꯎꯖꯔꯤꯕ ꯊꯨꯝꯒꯤ ꯁꯔꯨꯛ ꯃꯈꯩꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯅꯥꯎꯅꯨꯄꯥ ꯂꯥꯏꯁ꯭ꯔꯝ ꯃꯅꯤꯇꯣꯟꯅ ꯄꯥꯡꯕꯤꯕꯅꯤ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯃꯔꯨꯞꯀꯤ ꯃꯦꯝꯕꯔꯁꯤꯡꯗ ꯑꯩꯈꯣꯏꯅ ꯑꯋꯥꯕ ꯈꯔꯇꯪ ꯄꯣꯛꯑꯕꯁꯨ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯃꯔꯨꯞꯀꯤ ꯁꯥꯏꯠꯇꯒꯤ ꯉꯁꯤꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯌꯦꯟꯖꯕꯅꯤ COVID-19 amaram oiraga satok sasin yadabadagi chana thangnaba nomada changtraba yadraba singh phangdaduna awaba saitanda phanglaba kaksing khunau municipal council ge ward number 7 ge imung khudingda ward asike councillor angom bimol san singana alu hawai tum thau amadi manamasing yenthokre housing miyamna wanariba asida kharadang oirabasu mateng oinaba polam singa se yenthokpani hai COVID-19 amaram oiduna lamdam asida lockdown tawduna mapan thokpa yadana praja singna thainariba awaba kya asida mateng kharada oirabasu pangba ngamnaba haiduna wango gram panchayat kaksing district ke ward number 3 ge manungda leiriba khara khudong saba imung singna angamba mateng pangduna amade panchayat asige upa pradhan sanasam ibotomba amasung tera youth social development organization ga puna kusamnaduna wango gram panchayat kaksing district ke ward number 3 ge manungda leiriba hena awaba imung humpuni pangi mioi chaniga taratare khangatuna mioi amamamda chenkezi ahum hawai thumba alu thau amadi manamasing kaya yumda changduna yenthokre tharumda panchayat adugi upa pradhan s ibotomba tera youth social development organization ge thomisinga amadi mateng panglakiba lekai adugi miyo kya susaru yakhe Yumnam Assembly constituency ge manungda leiba tokpa singi praja sing patage nga phaduna loglai pulai hektuna yolaga nomagi cha talaga sajabani adubo hausi COVID-19 amaram oraga lockdown thamkibadage praja ayamba khamthengna wanare lamdam asige oina primary health center da analayambage kudung sabalai tabana hidarlan thake awaba sumayongnari haina all tokpasing marapaibi welfare association ge serolamana phongdorakle serona sina makata ribadi tanza sida lebaki mapi mapa oibasingna awaba tarabasingge damakta tengbang pibiribasi makata na pibinaba apel tawbagaloinana mioi khudimak sabmanaba miengda yengduna karigumba ithal amata changdana mipung khudingda tengbangge polam phangan bi hairi loinana asiguma tamthiraba laina COVID-19 sandorakpa ase thengnanaba lengangna lokholiba thodangbu association asina thagali masida natana
lamnam asigi police doctor nursing amadi media gi miyushinga tumba masai chaba masai tawduna lawriba thawdang asibusu all tokpaseng mara paibi welfare association na thagali hairi COVID-19 amara moiduna lenganga lockdown tawkibana praja mayam khamthengna waneringai sadaka sida lenganga miyamda karamakai mateng oinaba haiduna pirakpa April thage NFSA ge cheng kuntramathoi Thawal Assembly Constituency ki oinadi local MLA oiriba ex Chief Minister Okram Ibobi amadi nominee Asem Gopalna Yamlaba Singh Praja Miyamda pithokdana losinduna thamkre haina Assembly Constituency asigi manungda leriba club mari ge maikede ge phongdorakli ngasi Thawal Bazar maya da leiba club mari Thawal Hockey Association Thawal Mela Ground Leisang Temp Wangmataba Youth Club Thawal Leisang Temp Wangmataba Social Service and Welfare Association Thawal Wangmataba amasung Youth Development Sport Organization Wangmataba Mathak Lekai ge Mute Singna Pauge Mifam ama pangthoktuna Thawal Hockey Association ge Treasurer M Aruna Pongdokpada Manipur gi atai constituency kayada lengang pirakpa seng khara aduna konaba ngamde haina seng watpage awaba kaya mayonariba asigi ona taina bada Thawal Assembly Constituency ge oinadi MLA amadi nominee na Prajana phangjagadaba seng losinduna thamlamba ase laibak thibani April tha asigi oina Thawal Kendrada cheng KG lising humudra mathoiga nipo haujeksu lemdana lady seng lemli habase club ke volunteer singna chingnabadage tizellubada khanglakpane leidiba mong asinadi Assembly Constituency asida haukiba chahi lisingani taretage hauna leptana NFSA gi cheng yalakliba asida MLA amadi nominee na cheng kaya yamna losen khrabage haibage jingnaba amadi nungaitaba kaya Assembly Constituency asigi prajamyam da phawle hiram asigi matangda achumba pamba prajagi damak lengak asina ningthina thidokbiduna prajagi phangpham thokpa sakthung ado phanganbiu haina phongdorakli Kiba 21 Thawal Assembly Constituency gi oina 2007 dagi hauna phangba sakthung asi handak mangiba asigumna manghalam loi hainingai leike maram aduna hairiba haukiba kaya asida manghalam gadaba mayam adu hojik pandiriba manipur gi sarkar asina achumba thidokpiduna lairba praja singda phanganbiu haiduna club marigi apunba singna media gi thongda haijari Hausi COVID-19 ta lainana maram oiduna chathariba curfew ase tugaiduna lakpa mioi chamaga kunmanga Thawal district ke oina police na phagakre masida Thawal police station ge oina mioi nipu Lilong police station gina mioi nipu manga Yaripo police station gina tarat Khongjom police station gina tara Hairo police station gi taruk amadi Nongpuk Sengmai police station gina tareni mioi singasina tonglakpa gari contractor su phagake makoidagi punna lupali singh mariga chani fine oina khongke hairi coronavirus sandoragliba asi thingnanaba numit kumathoi gi lockdown toriba asi matam kharaka sangdonaba state mayam ama amadi expert singna haizarakli haina top government ke source na phongdorakli masige matangda government na khaneri hairi march ke tang kunmari da Prime Minister Narendra Modi na lockdown lautokibani United Minister Prakash Javadekar na haikibada lockdown lautokpagi matangda national interest right time da tawgani minute khudingi malangi phibam yangsali Telangana gi Chief Minister ke Chandrasekhar Rao na lockdown gi matam sangdo haningbagi mot pikhi Rajasthan Chief Minister Ashok Gehlot de tangkak naina loktokpa pangki Assam government na phongdokibada center na systematic amadi scientific oiba mongda lockdown withdraw torokpada support tawgani Assam Finance Minister Hemanta Biswa Sarma na haikibada state asida lockdown withdraw tawbagi matangda khanari April ki tang taramanga da punamak hangdokpadi pamde systematic and scientific withdrawal pame lebaga sida nongmada masing hengalagliba asigi changda Pabada lockdown loiba numit April ki tang taramari da coronavirus case lesang taratre khena legini hairi haukiba numit nipanida case masing saruka anida hengalapa ki changlai government official singna haikibada hause COVID-19 na sohalaba masingi ahumgi amadi Islamic Missionary Group Tablighi Jamaat ka mari leinei Marakasida Prime Minister Modi na COVID-19 asi miyamna thengnanaba
तौननबा सेम साबियो हाइरि हौजिक लॉकडाउन तौरिबा असे तमना तमना लौथोंनबगे प्लान तौरंगनबा महाके मिनिस्टर सिंह हाइके पर्टिकुलर एरिया खरददी लोकलाइज कम्युनिटी ट्रांसमिशन की स्टेज यौरे उत्तर प्रदेश के मफम खरददी लॉकडाउन मफम फाना लौथोपा उखिरोय एक्सपर्ट सिंह हाइकेबदा लॉकडाउन के नुमित 13 सुबह निंगथौकाबददी वायरस असे संदुरकपगे चांग हंतकी इंडियन काउंसिल ऑफ मेडिकल रिसर्च ना हाइकेबदा कोरोना वायरस टेस्ट लिसिंग मरफुतरा रोम तौख्रे अमदि रैपिड एंटीबॉडी टेस्टिंग किट्स लांगमंगा ऑर्डर तौख्रे हौजिक अरोबदा मरोइबा पाव अमोने पिजरी चीफ मिनिस्टर्स कोविड-19 रिलीफ फंड दा अइबा इबी सिग्नल पाला कमगे संफम दान तौख्रे मियाम दा चाना थंगबा पोचै लेप्तना यंथौनरे लोइनना अप्रैल थागी NFSA की चेंग 31 थौवाल असम कॉन्स्टिट्यूएंसी की ओइनदी यंथौपिद्रे हाइना क्लब मरी के मगेदगे पुंगदोरगले इमेज पाउदाम असिगिदि मतंग असिदा लोइसरे मियंग ताबिरि बिसिंग अमुका हना खुरुमसे